Narolgi Khonjal Thorom Tabiriba Singbu Taram Nokcheri, Nasiki Thorumda Pujarakli, Talent of the Month. Nasiki Talent of the Month Thorumda, Manipurgi Shaknai Ravi film actress, Nikki Sorokhaibamga, Akanana Undaduna, Wariwatai Sabagi Thorom Tabigani. Unaduna Wariwatai Sajariba, Malemgan Bayumnam. Hozilobirasi, Talent of the Month. Ngasi All India Radio Imphal gi Naharol gi Khonjal gi Talent of the Month thoram gi damak ekoi gi studio da lengsin biribasi thoidok hendokna Manipur gi miyamna pamnaraba dugumba Manipuri film industry da mashek mangal amaga loinana sangsilakli bi Nikki Sorokhaibamni Nikki bu ahanba makta da All India Radio Imphal gi studio da taram nokcheri Nikki gi mai kai da gisu ahanba makta da All Indian Radio bu tabiriba pumnamuk bu ikai khomna bu cheri Nikki ngasi gi tanja se khoi na ngai jarak payam kuire tongan ba listener singna Nikki ga muktang ekhoi ga unahaning bagi apam ba phongdok pirak su laikre madugi matungi na khoi na Nikki da hari ba tanja se pibi na ba khoi na hangat chabani du ngasi di khoi na ngai jarak pa tanja do phange listener singna su yamna nungai ba mikuba madi shoidena oiraga ne khali Nikki hodok pagi tanja si da Nikki gi pono famlam dam ima baba gi ming amtang hana takpiu adu ga chini naw kayano habina chingbu su takpiu Aise Lilon Chajing Bazar dagine aduga aigi babagi mingna Sorokhaibam Jenta aduga aigi magi mingna Sorokhaibam Mongbi Ibecha Debi ai ichininaw ani nupa amaga aiga dadan ahan oidene nupa sina mo isagi qualification have tare ko educational qualification sidi hoje kadai fabulation bire Aise basic sem ge exam people loigraga exam de doctor exam people loigraga hoje leijari okay adorgadi soidena thu matam da results su fanglani haibagi thajaba su leije Nikki na film da khongdarak pase masi madau karamna changkhibono mas all of a sudden yam thajadaba mo da karigumba chance ama dagi sum changkhibra na tragana angang oringe dagi hona film gi lamsi da ai yamna pamjana change kaina ga khankhiba du ma dream tawkhibadi leibra tasengna di aise angang oringai dagi haitare angang oringai dagi film gi line da change haibasidi aingonda lairakte ba aduga khangongda na haitare aisu suddenly aise akhoi nene makhak lai isai sakpa mase mamingna Baby Rani hai Naughty Girl da is Naughty Girl gi sai ayamba mana loi sae mana isai sakpagi isai jatpa numitchida ayukta moi sumaina dancer gumba khara pame khole na harak pajane ada dancer se mana aise tau dance tau haiba ada aina de ai hairoi ai kin hana kemta tamba suna tabnina ngamoi hairoi hai numitchigi ayuk sida isai se mana tamme ingonda tambire mana ayuk sida phajana duga nungdang da so je utpa chatle chatpa sida ai gi laibok phaba hai gadra film gi director ne cameraman ga moi producer punna lerame ada leram basida nang dis maina film yauk se khose film tau se khose haina au yai ga tau se khose na hai nongalaga shooting haire moi numitu da dong okay yam thuna dum phangreba no hek adugi numitugi hek nongan bada shooting haire shooting la kholo ada han boy bani na shooting si ju kamain tawge su khangdaba nuga shooting gi maramda aingonda idea kemta laita bani na adum moina la habado moi lobala e aduga dum chatle shooting se adamain taraga mathang adum thengnare e mayam karamba film gi karamba project oideno hojiki ahanba Nikki gi kai haino get through oigriba kano se khoi gi ahanba thong hangdokri se film industry da karamba film oideno Jeblana kumba nongdamada tanongbi harba film sida aise isai da chorus oina mate ama yawe aduna aige ahanba oidoni okay aduna ahanba opening haitare adugi makha tarak podadi kamaina film gi journey se changsilai karamba film sing mathang offer lakpa hoye habagi matana su takpiu aise adugi mathang da igi khongul da aise mu je somagi mamanabi haitare mamanabi sabagi role am lae du do tawraba matung da aise metric tharam dai oiba boarding da changbagi shooting tawba khopa yarak tabagi adu namtho maga boarding change adu 11 adai da ai ahanba lead role loba haitare aina lead role loba se that's come da wi na darata lai ga komme adu dana ai ahanba lead role loba oidoiba okay yam nungai adudagi horaga mathang hoji fawgi journey sida aikoina sum thigachaba da hayo tare film 15 muki record leire aduga tunga music album singi record so aikoina sum thengna jare aduga hoji su film shooting me ama chathabiri haiba se khoi su khangjare yam nungai je adu Nikki Manipuri film industry si mayam na haina badadi mayam gi mityeng dadi ayeng babok singi mityeng dadi yam na adum kari haigani advance hoina changsiliba industry mani haina adum longnai Manipur da hojik puthoiba film gi masing si aduki mati gyami haiba tare chahi madako adu tasengna industry sigi manung da work tawriba tasengna field sida
ꯇꯥꯔꯒ ꯋꯔꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯤꯇꯪ ꯁꯥꯏꯗ ꯊꯝꯃꯒ ꯑꯍꯥꯟꯕꯗ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯆꯠꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯉꯤ ꯑꯩꯅ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤꯗ ꯑꯩꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯀꯨꯝꯕ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯊꯦꯡꯅꯖꯔꯛꯄ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯆꯠꯅꯕ ꯑꯗꯨꯒ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃꯗ ꯔꯦꯁꯄꯦꯛ ꯊꯝꯕ ꯑꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯆꯠꯅꯕꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯅꯥꯝꯇꯅ ꯔꯨꯜ ꯑꯣꯏꯅ ꯁꯦꯝꯃꯨꯕ ꯅꯠꯇꯦ ꯁꯦꯝꯃꯨꯕ ꯅꯠꯇꯦ ꯑꯗꯣ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯂꯩꯅꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯥꯔꯇꯤꯁ ꯑꯃ ꯎꯕ ꯃꯇꯝꯗ ꯕꯦꯕꯥꯔ ꯎꯠꯄꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯂꯣꯏ ꯎꯠꯅꯩ ꯑꯗꯣ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏ ꯑꯣꯀꯦ ꯅꯤꯀꯤ ꯐꯤꯜꯝꯒꯤ ꯋꯥꯔꯤꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯇꯣꯏꯅ ꯎꯔꯕꯅꯤꯅ ꯅꯤꯀꯤ ꯍꯣꯏꯅ ꯕꯖꯥꯔꯃꯛꯇ ꯆꯠꯂꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯄ꯭ꯔꯥꯏቬꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯝꯃ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯖꯒꯦꯅ ꯈꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯃꯗꯨꯅ ꯑꯀꯥꯏꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯕꯖꯥꯔꯗ ꯊꯦꯡꯅꯕ ꯑꯗꯒꯤꯗꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯅꯤꯀꯤꯅ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯦꯅ ꯈꯜꯂꯁꯤ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯁꯨꯝ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯃꯥꯏꯅꯒ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯀꯃꯥꯏꯅ ꯂꯩ ꯔꯦꯁꯄꯣꯟꯁꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯛꯅꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕꯩ ꯂꯛꯅꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯣ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯂꯛꯅꯕꯕꯨ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯄꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯗꯤ ꯂꯛꯅꯔꯛꯏꯕ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯗꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯀꯣ ꯍꯥꯏꯔꯒ ꯈꯜꯂꯒ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯒ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯇꯧꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯔꯛꯄ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯂꯩꯕꯒꯤ ꯍꯥꯏꯗꯤ ꯂꯩꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯂꯩꯔꯛꯄꯁꯦ ꯃꯁꯤꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ ꯃꯣꯏꯁꯨ ꯃꯤꯅꯦ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯅ ꯍꯤꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯉꯤꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯕꯗ ꯏꯟꯊꯣꯛꯄꯤꯗꯕ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯁꯦ ꯃꯁꯤ ꯁꯤꯃꯇꯪ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯃꯔꯛꯇꯨꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯗꯨꯒ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯄꯤꯕꯤꯐꯝ ꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨꯒ ꯔꯦꯁꯄꯦꯛꯇꯨꯁꯨ ꯊꯝꯕꯤꯌꯨꯅ ꯅꯤꯀꯤꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯅꯤꯀꯤ ꯉꯁꯤ ꯐꯥꯎꯕꯗ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯆꯪꯂꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝ ꯋꯔꯛ ꯇꯧꯕꯤꯔꯝꯅꯅꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯁꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯍꯪꯖꯅꯤꯡꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯈꯟꯖꯔꯛꯄ ꯑꯦꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯇ꯭ꯔꯦꯁ ꯑꯦꯛꯇꯔꯗꯅ ꯀꯅꯥ ꯂꯩ ꯕꯣꯂꯤꯋꯨꯗꯀꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯣꯏꯔꯒꯁꯨ ꯑꯁꯃꯥꯅ ꯇꯧꯕ ꯗꯗꯥꯁꯤꯅ ꯇꯧꯕꯁꯦ ꯆꯦꯆꯦꯁꯤꯅ ꯇꯧꯕꯁꯦ ꯅꯠꯇ꯭ꯔꯒꯅ ꯀꯀꯥꯁꯤꯅ ꯇꯧꯕꯁꯦ ꯑꯩ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯩ ꯀꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁꯁꯤꯡ ꯂꯩꯕ꯭ꯔꯥ ꯑꯥꯔꯇꯤꯁꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯗꯤ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯁꯨ ꯕꯣꯂꯤꯋꯨꯗꯀꯤ ꯑꯣꯏꯔꯁꯨ ꯍꯣꯂꯤꯋꯨꯗꯀꯤ ꯑꯣꯏꯔꯁꯨ ꯑꯌꯥꯝꯕꯅ ꯑꯩꯒꯤꯗꯤ ꯄꯥꯝꯖꯕꯁꯦ ꯈꯔ ꯑꯗꯨꯝ ꯌꯥꯝꯒꯜꯂꯦ ꯑꯩꯒꯤꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯍꯥꯏꯖꯔꯒꯦ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯩꯒꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯗꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩ ꯆꯦ ꯁꯤꯃꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯒ ꯃꯥꯒꯗꯤ ꯑꯃꯨꯛ ꯊꯦꯡꯅꯕꯗꯤ ꯐꯪꯍꯧꯈꯤꯗꯦ ꯑꯗꯣ ꯑꯩꯅꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯆꯦ ꯁꯤꯃꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤꯗꯤ ꯍꯣꯏ ꯅꯨꯄꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯣꯏꯅꯁꯨ ꯑꯔꯪꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯪꯗꯨꯅ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯃꯃꯤꯡ ꯁꯨꯃꯥꯏꯅ ꯂꯧꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯆꯦꯃꯗꯨꯒ ꯅꯤꯀꯤꯒ ꯄꯔꯁꯅꯦꯂꯤ ꯊꯦꯡꯅꯍꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯣꯏ ꯃꯥꯅ ꯇꯧꯕꯤꯔꯝꯕ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯨꯅ ꯅꯤꯀꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯀꯥꯎꯉꯝꯗꯅ ꯊꯃꯣꯏꯗ ꯂꯥꯠꯆꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯔꯤꯒꯨꯝꯕ ꯅꯤꯀꯤꯁꯦ ꯐꯤꯜꯝꯒꯤ ꯂꯝꯁꯤꯗ ꯆꯪꯂꯛꯑꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯄ꯭ꯔꯣꯐꯦꯁꯟꯗꯒ ꯆꯪꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕꯗꯤ ꯂꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯑꯦꯝꯕꯤꯁꯟꯒ ꯂꯩꯅꯩꯗꯅꯀꯣ ꯒꯣꯜꯒ ꯑꯗꯨꯝ ꯊꯝꯅꯩ ꯀꯔꯤ ꯀꯥꯏꯅ ꯈꯟꯕꯤ ꯑꯩꯁꯦ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯔꯒ ꯄꯣꯠꯁꯛꯁꯦ ꯑꯃꯨꯛ ꯄꯥꯝꯕ ꯑꯗꯒꯤ ꯑꯃ ꯑꯃꯨꯛ ꯎꯔꯒ ꯑꯁꯤꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅꯃꯛ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯄꯨꯜꯂꯞꯇꯣ ꯈꯪꯉꯨꯔꯀꯥꯟꯗ ꯄꯥꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯖꯔꯛꯄꯁꯦ ꯑꯩ ꯗꯣꯛꯇꯔꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯦꯕꯥ ꯇꯧꯕꯁꯦ ꯁꯨꯝꯕ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯤꯜꯝ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯗ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯍꯦꯜꯊ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯅꯔꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯕꯁꯨ ꯌꯥꯏꯅ ꯅꯤꯀꯤꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯤꯀꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯅꯤꯀꯤꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯆꯥꯟꯅꯗꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯤꯀꯤꯒꯤ ꯆꯍꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯌꯥꯝ ꯅꯧꯔꯤ
ꯇꯧꯔꯤ ꯑꯗꯣ ꯅꯤꯀꯤꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯆꯥꯟꯅꯗꯅ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯀꯥꯁꯇꯤꯡ ꯇꯧꯁꯟꯕꯤꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯌꯨꯝꯒꯤ ꯃꯧ ꯑꯃꯒꯤ ꯔꯣꯜꯗ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯑꯎꯟꯄꯣꯠ ꯀꯥꯏꯅ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯐꯤꯂꯝꯁꯤꯗ ꯎꯕꯁꯦ ꯌꯥꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯄꯨꯊꯣꯔꯛꯄ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯔꯛꯄꯁꯤꯅ ꯃꯌꯥꯝꯅꯒ ꯁꯨꯝ ꯅꯤꯀꯤꯁꯦ ꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯈꯤꯇꯪ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕ ꯃꯤ ꯑꯃꯒꯤ ꯇꯥꯏꯞꯇ ꯎꯕꯗꯧꯅ ꯁꯨꯝ ꯃꯁꯤꯗ ꯅꯣꯁꯟ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯅꯤꯀꯤꯅ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯔꯣꯜꯗꯗꯤ ꯑꯃꯨꯛꯇ ꯃꯁꯤ ꯁꯥꯅꯤꯡꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯂꯩ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯨ ꯏꯊꯟꯗ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯉꯣꯟꯗ ꯀꯦꯔꯦꯛꯇꯔꯁꯦ ꯑꯌꯥꯝꯕꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯃꯧꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯀꯦꯔꯦꯛꯇꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅ ꯑꯌꯥꯝꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯤꯕꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯄꯤꯔꯛꯄꯁꯤꯅꯁꯨ ꯁꯨꯇꯤꯡ ꯃꯐꯝꯗ ꯑꯩꯁꯦ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯀꯧꯔꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯁꯨ ꯍꯥꯏꯐꯝꯁꯨ ꯈꯪꯗꯕꯤ ꯈꯨꯝꯐꯝꯁꯨ ꯈꯪꯗꯕꯤ ꯑꯗꯒꯤ ꯃꯣꯏꯗꯁꯨ ꯑꯩꯅ ꯍꯦꯛ ꯀꯧꯔꯨꯕꯁꯨ ꯈꯧꯇꯛ ꯆꯥꯕꯤ ꯍꯥꯏꯗꯤ ꯑꯩꯅ ꯆꯍꯤꯗꯨꯗꯤ ꯌꯥꯎꯖꯗꯕꯅꯤꯅ ꯃꯣꯏꯅꯗꯤ ꯑꯩꯁꯦ ꯑꯍꯟꯅꯦ ꯅꯪ ꯎꯕꯤꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯃꯃꯤꯡ ꯀꯧꯔꯨꯕꯁꯨ ꯐꯔꯛꯇ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯔꯨꯕꯁꯨ ꯐꯔꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯃꯌꯥꯝ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯒ ꯀꯦꯔꯦꯛꯇꯔꯁꯦ ꯑꯉꯥꯡꯒꯨꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯗꯣ ꯆꯥꯟꯅꯗꯕꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯆꯥꯟꯅꯗꯕꯒꯤꯁꯨ ꯑꯣꯏꯗꯣꯏꯔꯥ ꯑꯩꯉꯣꯟꯗ ꯀꯦꯔꯦꯛꯇꯔ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯁꯤꯒꯨꯝꯕꯒꯤ ꯀꯣꯏꯁꯟꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯑꯩꯁꯨ ꯑꯉꯥꯡꯒꯤ ꯀꯦꯔꯦꯛꯇꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯒꯨꯝꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯕꯗ ꯌꯥꯝ ꯇꯤꯄꯤꯀꯦꯜ ꯑꯣꯏꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯔꯣꯜꯁꯤꯗꯀꯣ ꯄꯤꯛꯆꯔꯁꯤꯗ ꯁꯨꯝ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯔꯒ ꯂꯩꯕꯗꯧꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯑꯗꯨꯅ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯇꯥꯕꯤꯔꯒꯗꯤ ꯅꯤꯀꯤꯁꯦ ꯑꯝꯇꯪ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯤꯀꯤ ꯉꯁꯥꯏ ꯀꯤꯅ ꯍꯥꯏꯕꯤꯕꯗꯣ ꯃꯤꯡꯁꯦ ꯍꯦꯛ ꯏꯆꯦ ꯍꯥꯏꯅ ꯍꯦꯛ ꯀꯧꯁꯜꯂꯛꯄꯒꯨꯝꯕ ꯑꯗꯣ ꯑꯗꯨꯝꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯆꯦꯅ ꯀꯧꯕꯗ ꯑꯗꯨꯝ ꯀꯧꯖꯁꯅꯨ ꯄꯥꯈꯣꯟ ꯍꯥꯏꯕ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯅꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯀꯤꯅ ꯀꯨꯝꯕꯤꯔꯛꯈꯤꯕ ꯐꯤꯜꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯦꯔꯦꯛꯇꯔ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯃꯁꯛ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯔꯦ ꯑꯗꯨꯒ ꯔꯤꯁꯦꯟꯠꯂꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯈꯔꯗꯁꯨ ꯑꯩꯈꯣꯏꯅ ꯅꯤꯀꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯟꯁꯤꯡ ꯎꯕ ꯐꯪꯖꯩ ꯑꯗꯣ ꯐꯤल्मꯒ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯒꯒꯤ ꯀꯩꯅꯣꯁꯦ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯂꯩ ꯐꯤल्मꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯗꯅ ꯀꯔꯤ ꯀꯔꯤ ꯈꯦꯠꯅꯕ ꯀꯔꯤ ꯀꯔꯤ ꯑꯅꯧꯕ ꯃꯍꯥꯎꯁꯤꯡ ꯐꯪꯕ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯐꯤल्मꯒ ꯑꯦꯜꯕꯝꯒꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯐꯤल्मꯒꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣग्ꯁꯦ ꯃꯌꯥꯝ ꯄꯨꯟꯖꯟꯅꯔꯛꯑꯒ ꯑꯥꯔꯇꯤꯁ 4-5 ꯇꯧꯔꯒ ꯗꯥꯏꯂꯣഗ് ꯉꯥꯡꯅꯔꯛꯄ ꯈꯟꯅꯕ ꯆꯤꯟ ꯈꯨꯝꯅꯔꯛꯄ ꯑꯗꯒꯤ ꯀꯞꯅꯕ ꯂꯥꯎꯅꯕ ꯃꯌꯥꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯏꯁꯩꯗꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯂꯩ ꯐꯤल्मꯅꯗꯤ ꯈꯤꯇꯪꯗꯤ ꯍꯦꯜꯂꯦ ꯂꯨꯕꯁꯦ ꯍꯥꯏꯗꯤ ꯗꯥꯏꯂꯣഗ് ꯗꯦꯂꯤꯚꯔꯤꯃꯛꯇ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯉꯥꯡꯅꯤꯡꯉꯤꯕ ꯋꯥꯁꯦ ꯑꯣꯟꯅ ꯇꯩꯅꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯩꯗꯤ ꯑꯦꯜꯕꯝꯅꯗꯤ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦ ꯀꯩꯒꯤꯅꯣꯗ ꯐꯤल्मꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯦꯜꯕꯝꯅ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯋꯥꯕ ꯑꯅꯥꯕ ꯍꯥꯏꯗꯤ ꯑꯋꯥꯕꯒꯤ ꯅꯥꯕꯒꯤ ꯃꯌꯥꯝ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯅ ꯊꯃꯣꯏꯗꯒꯤ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯇꯧꯕꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯋꯥꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯏꯁꯩꯒꯨꯝꯕꯁꯤꯅ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯩꯒꯨꯝꯕꯁꯤ ꯑꯦꯜꯕꯝꯒꯨꯝꯕꯁꯤꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯔꯛꯇ ꯐꯤल्म ꯉꯥꯛꯇ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯦꯜꯕꯝ ꯉꯥꯛꯇ ꯇꯧꯕꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯌꯥꯅꯔꯒ ꯆꯠꯀꯗꯕꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯐꯤल्मꯒꯤ ꯃꯆꯠꯁꯤꯅ ꯄꯨꯔꯥ ꯃꯍꯥꯎ ꯑꯃꯅꯤ ꯑꯗꯨꯒ ꯏꯁꯩꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯁꯥꯒꯤꯁꯨ ꯔꯤꯂꯦꯛꯁ ꯇꯧꯕ ꯌꯥꯕ ꯇꯟꯖꯥ ꯑꯃ ꯃꯁꯤꯗ ꯄꯤꯗꯣꯏꯅꯤ ꯑꯩꯅ ꯅꯤꯀꯤꯅ ꯇꯥꯛꯄꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯐꯤल्मꯒꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯋꯥꯔꯛ ꯇꯧꯔꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯈꯤꯕ ꯑꯦꯋꯥꯔꯗ ꯔꯤꯀꯣꯛꯅꯤꯁꯟꯅꯆꯤꯡꯕ ꯐꯪꯈꯤꯕꯗꯤ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯛꯄꯤꯌꯨ ꯑꯩ ꯐꯤल्म ꯇꯧꯔꯛꯄꯗꯤ ꯆꯍꯤ 5 ꯑꯗꯨꯃꯥꯏꯅꯗꯤ 5ꯗꯤ ꯍꯦꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯌꯥꯝꯕꯅ ꯑꯩ ꯀꯩꯅꯣꯁꯦ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯌꯥ ꯌꯥꯎꯒꯟꯗꯦ ꯑꯩꯅ ꯌꯥꯎꯖꯅꯤꯡꯉꯒꯁꯨ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯌꯥꯎꯕꯤꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤना ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯖꯕꯅꯦ ꯑꯩ ꯑꯍꯥꯟꯕ ꯀꯩꯅꯣꯒꯤ ꯇ꯭ꯔꯤꯄꯜ ꯑꯦꯁ ꯃꯅꯤꯐꯥꯒꯤꯗ ꯑꯍꯥꯟꯕ ꯊꯥꯖꯟꯖꯕꯗ ꯑꯩ ꯅꯣꯃꯤꯅꯤ ꯆꯪꯖꯔꯛꯑꯦ ꯀꯔꯤ ꯐꯤल्मꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯗꯨꯁꯨ ꯐꯤल्मꯁꯦ ꯑꯎꯟꯄꯣꯠ ꯀꯀꯥ ꯁꯥꯟꯇꯤꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕꯅꯦ ꯃꯥꯒꯤ ꯐꯤल्मꯁꯦ ꯊꯥꯖꯟꯕ ꯃꯇꯝꯗ ꯑꯩ ꯅꯣꯃꯤꯅꯤ ꯆꯪꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯍꯟꯗꯛꯀꯤ ꯅꯣꯡꯏꯟ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣꯒꯤꯁꯤꯗꯅ ꯑꯩ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯑꯦꯋꯥꯔꯗ ꯐꯪꯖꯔꯛꯑꯦ ꯑꯣꯀꯦ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯅ ꯐꯦꯁꯇꯤꯚꯦꯜꯒꯤ ꯖꯔꯅꯤꯁꯦ ꯑꯍꯥꯟꯕ ꯍꯧꯕꯅꯤ ꯑꯗꯣ ꯑꯍꯧꯕ ꯆꯍꯤꯁꯤꯃꯛꯇ ꯅꯣꯡꯏꯟ ꯃ꯭ꯌꯨꯖꯤꯛ ꯐꯦꯁꯇꯤꯚꯦꯜ 2019ꯒꯤꯁꯤꯗ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯃꯅꯥꯁꯤꯃꯗꯤ ꯄꯥꯏꯕ ꯍꯧꯕꯤꯔꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯀꯦꯔꯦꯛꯇꯔꯁꯦ ꯈꯤꯇꯪꯗꯤ ꯑꯩꯉꯣꯟꯗ ꯂꯨꯅ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯆꯤꯟꯅ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯈꯤꯕꯅ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯗꯣꯡ 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 ꯉꯥꯡꯊꯣꯛꯈꯤꯕꯅ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯋꯥꯅ ꯉꯥꯡꯅꯗꯕꯤꯗ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯅ ꯑꯦꯛꯇꯤꯡ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯃꯥꯒ ꯑꯩꯒ ꯀꯅꯦꯛꯁꯟ ꯂꯩꯅꯕꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯤꯔꯛꯏꯕ ꯑꯩꯒꯤ ꯀꯩꯅꯣꯗꯨꯅ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯅ ꯌꯧꯔꯛꯇ ꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯗꯤꯔꯦꯛꯁꯟꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ ꯗꯤꯔꯦꯛꯇꯔꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡꯁꯨ ꯌꯥꯎꯋꯦ ꯗꯤꯔꯦꯛꯇꯔꯅ ꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯁꯦ ꯄꯨꯕꯤꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯇꯧꯖꯔꯒꯁꯨ ꯉꯝꯃꯣꯏ ꯀꯩꯁꯨ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯄꯨꯜꯂꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ
ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯃꯝ ꯂꯣꯏ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯁꯩꯕꯨ ꯑꯣꯏꯒꯦꯔꯥ ꯁꯛꯏꯕ ꯏꯁꯩꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗꯨꯗꯩꯗ ꯁꯞꯄꯣꯔꯠ ꯄꯤꯕꯤꯕ ꯏꯁꯩ ꯅꯠꯇ ꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯎ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯩ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀooperation ꯌꯥꯝ ꯄꯤꯅꯩ ꯑꯗꯨꯒꯤ ꯁꯨꯇꯤꯡꯁꯦ ꯇꯧꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯁꯤ ꯇꯧꯕ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕ ꯁꯤꯒꯨꯝꯕꯒꯤ ꯗꯤꯁꯀꯁꯟ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯅꯝꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯅꯪꯍꯧꯔꯔꯣꯏ ꯑꯗꯨ ꯖꯔ ꯅꯝꯁꯤꯟꯕ ꯅꯠꯇꯕ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯆꯥꯔ ꯈꯥꯏꯅ ꯅꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯃꯛꯑꯦ ꯁꯤ ꯏꯁꯩꯁꯦ ꯅꯤꯀꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯔꯣꯜꯁꯤꯡꯁꯤꯅ ꯈꯔ ꯄꯛꯆꯕꯗꯧꯅ ꯃꯌꯥꯝꯅꯁꯨ ꯀꯞꯀꯟꯕꯤ ꯑꯣꯏꯅ ꯁꯨꯝ ꯎꯕꯗꯧꯅ ꯇꯧꯋꯤꯀꯣ ꯅꯤꯀꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯁꯤꯗꯗꯤ ꯅꯤꯀꯤꯅ ꯅꯣꯛꯂꯛꯄꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅꯁꯨ ꯈꯪꯖꯕꯗ ꯑꯗꯣ ꯅꯤꯀꯤ ꯑꯥꯔꯇꯤꯁ ꯑꯣꯏꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯖꯒꯣꯏ ꯁꯥꯕ ꯏꯁꯩ ꯉꯪꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯏꯗ ꯌꯥꯎꯔꯕ ꯄꯣꯠꯅꯤ ꯀꯥꯏꯅ ꯍꯥꯏꯅꯩ ꯑꯥꯔꯇꯤꯁ ꯑꯃꯒꯤꯗꯤ ꯑꯗꯣ ꯅꯤꯀꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯛ ꯇꯧꯕꯤꯈ꯭ꯔꯤꯕ ꯇꯣꯉꯥꯟꯕ ꯐꯤꯜꯝꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝꯒꯤ ꯏꯁꯩ ꯃꯌꯥꯝꯗꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯅꯤꯀꯤꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯃꯇꯦꯛ ꯑꯃꯒ ꯁꯛꯄꯤꯔꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯌꯥꯝ ꯄꯦꯟꯒꯅꯤꯅ ꯈꯜꯂꯦ ꯇꯁꯦꯡꯅꯗꯤ ꯍꯣꯏ ꯄꯕ꯭ꯂꯤꯛꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯕꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯍꯩꯒꯗꯕꯅꯦꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃꯗꯤ ꯑꯗꯨꯝ ꯂꯩ ꯃꯁꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯄꯤꯊꯣꯔꯛꯇ ꯇꯥꯔꯒꯗꯤ ꯑꯩꯅ ꯐꯅꯌꯥꯝ ꯍꯩꯅꯤꯡꯉꯒꯁꯨ ꯉꯝꯗꯦ ꯑꯗꯨꯗꯨꯅ ꯇꯁꯦꯡꯅꯗꯤ ꯑꯩ ꯏꯁꯩ ꯁꯛꯄꯁꯦ ꯇꯁꯦꯡꯅ ꯍꯩꯖꯗꯦ ꯏꯁꯩ ꯁꯦꯝꯗꯤ ꯑꯩꯒꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯋꯤꯛꯅꯦꯁ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯌꯦꯡꯉꯒ ꯑꯩ ꯃꯇꯦꯡ ꯈꯛꯇꯤ ꯁꯛꯆꯒꯦ ꯑꯗꯣ ꯁꯣꯏꯈ꯭ꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯆꯠꯂꯣ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯅꯪꯗꯤ ꯌꯦꯡꯂꯝꯂꯅꯨ ꯍꯟꯅ ꯑꯩꯉꯣꯟꯗ ꯆꯠꯂꯣ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯅꯪꯗꯤ ꯌꯦꯡꯂꯝꯂꯅꯨ ꯍꯟꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯂꯝꯂꯦ ꯅꯣꯡꯗꯝꯕꯅ ꯀꯥꯏꯅꯧ ꯌꯥꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅ ꯋꯥꯅ ꯂꯦꯟꯗꯨꯅ ꯂꯩꯍꯧꯔꯤ ꯌꯥꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅ ꯋꯥꯅ ꯂꯦꯟꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯤꯃꯇꯪꯗꯤ ꯍꯥꯏꯔꯝꯈꯣ ꯅꯪ ꯑꯩꯕꯨ ꯍꯤꯡꯈꯣꯔꯥ ꯑꯩꯕు 시크로라 아이부 힘코라 아이부 시크로라 kaina babu kiriba thamoini khanghodana tatkare mari se samjinaba yadraba maunda kaina mai chakibana kaina babu kiriba thamoini khanghodana tatkare mari se samjinaba yadraba maunda nang thenadringai mamang punsiya do pamlakle nung siba masak khanglamdrawa wajaram loishu ngasidi aibu hinkora aibu sikrora aibu hinkora aibu sikrora thank you. Sorry, we are so many of them.
Hokrasna sakpadassu yamna emotional loina sai Nikina act tawbadasu yamna kari haigani isai dugi emotion do chap chana fangbangam kiba mayamna khwaidagi pamna kiba music album amani hojiki aibu hingkhora hariba isai se Nikina su yam phajana sakpire yam phajaba etem ama tawbire hayo tare yam nungai Niki tasengna punsi lambi si kari haigani awaba nungai badana dum thalle na hainai ngai hak amuk nokani thangnaba mikupta amuk kap to ini natra adana khoba khunam ne duma khaina busule punsigi am warak laba matam haib tare ko yam choktarak pa yamna kari hagani ai lambi si bom ta leitrabra kaina khalak pa matam da ngasi forward Niki gi dama adum lepi raga lak pa se Niki bo adum support to birak pa se masi kana kana na oi aigi damakta aina yam wara aba timing da aduga aigi support to birak pa se aigi family se aigi family na support yam to bi engonda tasengna di ai film gi line sida changjarage haina lerak pa misak dinate moina support to heman badagi aise haidi aise moina support to biriba pose engonda yam thongna leiba haidare engonda thongna leina ai honor gi habagi wakhal se engonda lage haidi aigi mama aduga ai baba di leikitre aduga nene aigi nene dai akhoi family ayambana engonda film gi line sida loina makti support to we dubu engonda henna kai haidare aigi aruba tanjama lakpa matamda engonda yam hena suggestion bibiba ai hai taragati akhoi nene se engonda suggestion yam bibi si tau kholo haidi engonda afaba pautak mayam takpi mana engonda yam nene gi ming sisu tanja si tamtang palor diam noi ni khoi ai nene se Romita nene si na maram moraga ngasi Niki na si gi level sida changak pasida nene na so chobo support ama pibire na takpi bani yam noi Niki gi journey se akhoi na su yengjaba da hobda ngairi Niki sayam na hani changsin bigadaba punsi gi lambi yam sangi haijaba tare aduga akhoi na su yam bright over future ama Manipuri film industry da so akhoi na uzari makha tarak pada huzik lakadoriba project sing si kari project sing leiri haibdu somtang takpiram aigi hojizi leiriba project sing se sangom mana film am khak tawe film se da singkidi da sok ne akhoi da sok ka kanoga moi bk na male moi ga pullaga haidi kaka biskup ta su yawe moi dem wak oina tawminaba film am khakne aduga ningthawna film ama kano git yum namna direction pibi ba magi film ama adudi pra number lore aduga dubbing ke kalore release ki damakta ngairaga le film am khakne aduga hauji nammi ba haitare nammi bada le rise namase sapu huran bini hariba film sina kaka herojet naureba magi direction makhada tawjaba film am khakne ado si atai leiri ado namjalli bangangtane ayamana adum haidi ikoi davida loina di handaki chahi sida haitare loina release tawrani Niki film ma release tawrpa matamda mayam gi response film release tawbonu mitu da khangdoi ni dana ko se goina auditorium Manipur gi leiriba Manipur State Film Development Corporation gi khoi leiriba auditorium sida tagana board ta release tawba matam sida Niki samak su phamaga yengdoi ni audience sing gi response direct hekta pibu dawna khoi gi hainabi im lei haitare screen da tholai ngi te lausalak pi sigum bagi chatnabi im lei ado sigum bagi matang di mayam gi response kamai na handle to bi have di nungai taba comment sing pirak pasu yawi yam phajana thagat pirak pasu yawi kamai na artist ni na yam emotional way matang ju myorong ani kamai tawi ayambana ai character se kano haitare mayam na nusibiba character ama ka oi banina dum film sida haidi character do tasengna nusibiba yamna chamba mingonda landaba character ma ka oi taragadi dum masagi oina babok singisu sympathy dum leibanina afaba kaino haitare positive comment ngak toina pibirame aduga aikonda negative comment lakhibase kaino ne ningon chakoba 2 harba film sida aise atombi haitare nupi atombi makak sai sariba character sisu aise tasengna di villain di nate adubu ka haitare mina hana che artina gi character se yamna masu yamna wana horakiba makaki mangonda yamna nungsiba character sympathy malagi baduna engonda sympathy se yorok pangam do hai tare ai atomine haibagi sense ta lakiba aduda kano sin amayawe atai mayam su loina bang moise kano tawe aduga sin amakha yawe aise angang unabagi sin amakha yawe sesta doctor sida mama kamai torge kholage hangbagi matang sida kai tare mayam sina doctor sina pakhum berak tungai da sigro la adugi
comment to hai tare ado ai ngonda yamna nungai bam di phawgi hoi hoi aina tawjari se mai khradi pa amale haibagi wakhalonda hoi audience habi audience ti moina pirak pa response to akhoi su adum isana yana lobu tabani natra ado madu tasengna nikina tawriba performance tu gi mai pak pani aina su amarom da lobu yai maram di nikina tawriba khudimak tu babok sing dugi thamoi de yoruba matung da ne moina respond tor to natra yam nungai niki saning bo wari di mayam ama leiri adubu akhoi gi matam se akak na bo oibani na makhata na sana bagi tanja du di fangloi dore loisilak pasida niki gi future plan hai tare niki na kari kari tauge kana khanbi ba leiri hoji makhata na film gi lambi sida dum sanchin bigadra na taga tai kari kari plan sing lei hai bu tak pi aise ai film gi line da tasengna khongdara abanina si line sem thado maga to pa mamu chat ke haibagi wakhaldi engonda laitre duga ai film gi line sta dum ai mai pak na ba adum changsalage haina khalle aidi ai gi step hai tare ai huji aina changa isdi ai hawbada ngai ri aduga stegi hand ba award bo ai gi tanjangadaba knowledge aduga aina tawgadaba thabak se yam watli aduduna si mayam se ai gi panthung pham do yodri phawdi changjan ge na khalle ada mayam gi support yaw da taragadi aina phana changjaninga ga su upai leroi adana mayam na su support to biyo aduga ai gi su angamba level da honajage hoi niki gi su niki gi thadabam thokpa level do thada biraga mayam na su madugi matungina minung si do dum keno to biraka do ini pibira ka do ini support to biraka do ini khwaidagi aroiba question oina lamdam sigi nahasing maroina niki hoise role model oina khanjaba lamdam sigin khalakliba nupi macha na pamcha mayam leiram doini film gilam da changning bagi apam leiba adugumba artistic instinct yaw adugumba naha mayam su leiram doini aduna mayam du da kari kari wafam sing phungdok piningi kari kari haibiningi hana film gilam sida naha oizeraga su kitang moidagi di hana changurabani na kitang experience leirabani na mayam du da kari kari wafam sing thambiningi tasengna khogi film gi industry sida khongdaning ba hai tare film bu pamjaba sing se ai gi wakal da di changak pa hai ba se khoina hona ba hai ba si su yamna mathau tai aduga ai gi inborn quality hai ga da adum ba su yamna mathau tai ai di pamjei hai duna su aingon da kemta tawba hai ta taraga di changu ba matam da phagi tar to kani mayam gi karem na phom oiraga to khini aduduna pamjaba khudima kan hona biyo aduga ai di hard work se yam darka oi aduga Ojaguru masak khangbiba aduga thogalon bebar se simasu kitang phajana lehaninge respect like taragadi kaigumba aina thaba ma tawning taragasu respect yaw da taragadi ai kashu mai pakpa ngamoi duduna belief and respect se lai taragadi aidi aina tawning ba thaba khodimak loinamak successful oiba haibase soirabane duna thajaba thambiyo aduga respect haibase amtang di kawigana simtang haijage yam phajaba wafamni maruina art ki lam sidadi ngasai hujik takpiriba respect aduga isada self belief haibasima yawdragadi tasingna artist amu oibagi punsi sida changsin bada mai pakpa ngamoi aduna thajaba isana isada thajaba thambiyo loinana oja guru ithak thongba sing da aina utham thokpa respect adugi thogolon bebar do kaidana changsin bira o haiba wafamni yamna phajaba wafamni nikina thambiriba yam nungai jai ngasi niki ga sumaina mi ku khara faminaraga wari watai sabagi tanja ama nikina pibiba niki gi tungi changsin bira kadaba film gi career da duga isagi oiba punsi gi khongjat singda soidana maki yamna nungai bi aifaba adugumba khongjat ama oisunu haina all india radio imphal gi naharol gi khonjal gi maikaidagi yaifa mangol pijari soidana maki tungda anouba achievement kya galoina na amuk hanai koi thengna khisi haiba wafam su all india radio imphal gi naharol gi khonjal gi maikaidagi wish pijari ai gi site gi su aibu mofam sida ai gi wahai kharadang phongdok pinaba aduga ai gi punsi gi hograba wari kya ama share to pinaba gi damakta ko birak gi damakta ai gi site gi thagat phongdok chari aduga tabiriba che ichal ima ipa pumna mokpusu aina ikai khumna bochare thagat chari Ngasigi Talent of the Month thorom da tabikre Manipur gi Saknai Ravi yam naha oribi film actress Nikki Sorok khaibamga akhanana unaduna wari batai sabagi thorom unaduna wari batai sajakhiba malemgan bayum nam thorom si tahan jakhiba loinena ngasigi damaktadi naharol gi khonjal thorom sandok jaba matang ase loisinjari thorom tabiri khwai khuding makpu amukhani khurumjari